Manipur gi apunba saktam sagatpada achauba thodang lauriba kaithel anisi hanagum mathau tauhanba tangai fade lengak sina leiriba chayet abapumba loishinduna kaithel anisigi mathau hanjin hangadabani Chief Minister 𝐻𝐸𝐬 lamdam sida ing tappa hanjin laknaba paikhalakliba khongthang singda kaithel anisi su chauna mateng oigani unadrabadi thajanaba leiraroi thajanaba leiraktabadi nusinaba ngamloi nusinaba leitaba mafamduda ing tappa leiroi hainasu phongdoragli ꯀꯥꯡꯄꯣꯛꯄꯤꯗ ꯃꯤꯇꯩ ꯑꯃꯁꯨꯡ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯑꯊꯤꯡꯕ ꯄꯤꯍꯧꯗꯦ ꯈꯦꯝꯆꯥꯟ ꯀꯥꯡꯄꯣꯛꯄꯤꯗ ꯆꯠꯂꯨꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯍꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯄꯤꯔꯛꯈꯤ ꯍꯥꯏꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯤꯇꯩ ꯑꯃꯗꯤ ꯅꯥꯒꯥ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯛꯄ ꯌꯥꯔꯣꯏ ꯑꯃꯁꯨꯡ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯊꯤꯡꯕ ꯄꯤꯕ ꯑꯃꯠꯇ ꯂꯩꯍꯧꯗꯦ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ 𝐻𝐸𝐬 ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯕꯤꯖꯦꯄꯤ ꯁꯤꯡꯖꯃꯩ ꯃꯟꯗꯜꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯄ ꯍꯔꯒ ꯇꯤꯔꯪꯒꯥ ꯌꯥꯇ꯭ꯔꯥ ꯈꯣꯡꯆꯠꯀꯤ ꯂꯝꯊꯨꯡꯐꯝ ꯑꯣꯏꯈꯤꯕ ꯁꯤꯡꯖꯃꯩ ꯃꯊꯛ ꯌꯨꯝꯅꯥꯝ ꯂꯩꯀꯥꯏꯒꯤ ꯏꯃꯥ ꯌꯨꯝꯖꯥꯎ ꯂꯥꯏꯔꯦꯝꯕꯤ ꯂꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯄ ꯌꯥꯇ꯭ꯔꯥ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯄ ꯉꯝꯗꯅꯕ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯤꯡꯁꯦꯞ ꯊꯥꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩ ꯁꯥꯎꯊ ꯏꯁ ꯑꯦꯁꯤꯌꯥꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯁꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯦꯝꯗꯨꯅ ꯃꯤꯈꯜ ꯄꯥꯡꯊꯣꯛꯂꯒ ꯂꯩꯉꯥꯛ ꯁꯦꯝꯂꯝꯂꯕ ꯂꯩꯕꯥꯛꯅꯤ ꯍꯥꯏꯔꯗꯨꯅ ꯏꯄꯥ ꯏꯄꯨ ꯀꯌꯥꯅ ꯑꯃꯠꯇ ꯑꯣꯏꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯂꯝꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯦꯖꯣꯔꯤꯇꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯣꯏꯔꯤꯕ ꯃꯤꯇꯩꯅ ꯃꯌꯥꯝꯕ ꯃꯆꯦ ꯑꯃꯒꯨꯝ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯕꯨ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯗꯨꯅ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯄ ꯂꯝꯗꯝ ꯑꯁꯤꯕꯨ ꯀꯥꯏꯍꯟꯗꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯃꯇꯝꯗꯁꯨ ꯂꯝꯗꯝꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯋꯥꯁꯤꯡꯕꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯈꯤ ꯂꯝꯗꯝꯁꯤꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯟꯍꯜꯂꯛꯅꯕ ꯂꯩꯉꯥꯛꯅ ꯊꯥꯡꯂꯛꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡꯗ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯁꯤꯡꯁꯦꯞ ꯊꯥꯗꯨꯅ ꯈꯠꯅꯍꯟꯅꯕ ꯁꯤꯟꯕ ꯌꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯀꯌꯥ ꯂꯩꯔꯦ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯖꯤꯔꯤꯕꯥꯝꯗ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯇ꯭ꯔꯣꯡꯂꯥꯎꯕꯤꯗ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯑꯉꯥꯡ ꯑꯅꯤꯒꯤ ꯊꯋꯥꯏ ꯃꯥꯡꯍꯟꯈꯤꯕ ꯑꯁꯤꯅ ꯂꯩꯉꯥꯛ ꯑꯁꯤꯗ ꯌꯥꯅꯤꯡꯗꯕ ꯂꯝꯗꯝꯁꯤꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯄ ꯄꯥꯝꯗꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯔꯦ ꯍꯥꯏꯕ ꯇꯥꯛꯄꯅꯤ ꯍꯥꯏꯈꯤ ꯍꯔꯒ ꯇꯤꯔꯪꯒꯥ ꯊꯧꯔꯝꯒꯤ ꯃꯅꯨꯡꯗ ꯄꯤꯔꯤꯕ ꯏꯁꯥꯒꯤ ꯌꯨꯝ ꯑꯃꯁꯨꯡ ꯏꯃꯨꯡ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗ ꯑꯩꯒꯤ ꯂꯝꯗꯝ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯅꯨꯡꯁꯤꯕ ꯉꯝꯗꯨꯅ ꯆꯥꯎꯈꯠꯄ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯈꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯀꯨꯝꯖꯥ ꯏꯪ 2048 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯕ꯭ꯔꯤꯇꯤꯁ ꯚꯥꯔꯠ ꯑꯣꯏꯍꯟꯅꯕꯒꯤ ꯃꯪꯂꯥꯟ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤꯁꯨ ꯕ꯭ꯔꯤꯇꯤꯁ ꯃꯅꯤꯄꯨꯔ ꯑꯣꯏꯍꯧꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯑꯃꯔꯣꯝꯗ ꯉꯁꯤꯒꯤ ꯍꯔꯒ ꯇꯤꯔꯪꯒꯥ ꯌꯥꯇ꯭ꯔꯥꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯕꯤꯖꯦꯄꯤꯒꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯏꯟꯆꯥꯔꯖ ꯗꯣꯛꯇꯔ 𝐷𝐸𝐸 ꯍꯥꯏ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯈꯣꯡꯆꯠ ꯑꯁꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯔꯦꯂꯤ ꯅꯠꯇꯦ ꯈꯣꯡꯆꯠ ꯑꯁꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤ ꯑꯃꯗꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ 𝐻𝐸𝐬 ꯑꯅꯤꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯑꯄꯨꯟꯕ ꯑꯃꯁꯨꯡ ꯆꯥꯎꯈꯠꯄ ꯏꯟꯗꯤꯌꯥꯒ ꯂꯣꯏꯅꯅ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯣꯏꯍꯟꯕꯗ ꯃꯤꯌꯥꯝꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯑꯗꯨ ꯎꯠꯄꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ ꯃꯅꯤꯄꯨꯔꯗ ꯏꯪ ꯇꯞꯄ ꯆꯥꯎꯈꯠꯄ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯗ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯑꯥꯄꯤꯜ ꯇꯧꯈꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯑꯣꯏꯔꯤꯕꯤ ꯕꯤꯖꯦꯄꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ A. ꯁꯔꯗꯥꯅ ꯍꯥꯏ ꯏꯟꯗꯤꯌꯥꯅ ꯃꯅꯤꯡ ꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅ ꯄꯥꯜꯂꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯕꯤꯖꯦꯄꯤꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯂꯥꯛꯄꯗꯒꯤ ꯂꯩꯕꯥꯛ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯃꯁꯨꯡ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯛꯂꯤꯕꯁꯤꯗ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔꯁꯨ ꯌꯥꯎꯔꯤꯕꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ 𝐻𝐸𝐬ꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯃꯅꯤꯄꯨꯔꯒꯤ ꯁꯛꯇꯝ ꯀꯥꯏꯗꯅꯕ ꯈꯣꯡꯊꯥꯡ ꯀꯌꯥ ꯂꯦꯞꯄ ꯂꯩꯇꯅ ꯄꯥꯏꯈꯠꯂꯤ ꯏꯔꯝꯗꯝꯁꯤꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯊꯕꯛꯁꯤꯡꯗ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯐꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯃꯤꯠꯌꯦꯡꯒ ꯂꯣꯏꯅꯅ ꯑꯆꯦꯠꯄ ꯊꯥꯖꯕ ꯊꯝꯕꯤꯌꯨ ꯍꯥꯏꯅꯁꯨ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯗ ꯃꯍꯥꯛꯅ ꯑꯥꯄꯤꯜ ꯇꯧꯈꯤ
𝐋𝐢𝐯𝐬 tripartite su agreement sendok sadok chahi ama sangdokre haukiba kumja English singaniga kunhumdogi me ahumdagi 𝐋𝐢𝐯𝐬 lamhen tumhenba singna meiteida onsinduna tamthiraba lan chatharakpada Manipur amasung India lengaka kumja English singaniga nipanda suspension of operation agreement khutyak pinaduna leirakliba chingi furup sing asigi tongan militant group singsu yausilakpadagi miyamna su abrogate tawgadabani haibagi akanba demand tawraklingai cherakta tripartite ki su agreement asida yauriba pathap sing semdok sajin tawraga atopa chahi amagi matam sangdokpada yanakre tongan ba paugi agency singna tawrakpa report ki matung ina ngarang tripartite su agreement tawnarakliba 𝐶𝐢𝐯𝐬 militant singi umbrella body singi oiriba 𝐶𝐢 national organization amasung united people fronts ki mihut sing Manipur amasung ministry of home affairs ki mahut sinba official sing na saruk yaba mifam ama new delhi da pangthokre hairi mifam asi pangthokre haiba wafam ministry asigi maikaidagi official oiba cherol ama thoktuna khanghalakpani hairi mifam asida nakal ahumakta su agreement ki makhada Manipur lairakliba designative company singi manungdagi camp taret conflict zone dagi hongdokpa amasung Manipur gi territorial and integrity kahendaba KNO amasung UPF ki khuthangda constitution gi framework makhada wari sanaba hainasu nakal ahumakna yanaki hairi semdok sadok aba su agreement yanaraba ground rules sahi amagi oina sangdokpa hainasu yanaki masigi mathakta Manipurda matam chuppagi oina ingtapa amasung mara chetpa fibam ohenaba thabak paikhatpadasu agreement asida saruk yariba mihut singna amata oina yanaki hairi Mathangda National News among pathokchari delimitation bill asi awang nongpok South India gi interest ta puthokpa natte Manish Tiwari Center lengang na namfuda pass tawnaba amuk hanna tharanglakliba delimitation bill asi awang nongpok lamdam South India amasung North India gi interest ta puthokpa natte bill asi de Central India da hena khudong chaba phanghanaba puthorakpani haina Congress MP Manish Tiwari na phongdokre mahana hai India gi strategic amasung security ga mari leinaba khudong chadaba sing asi awang nongpok lamdam amadi North India da khara khazik henna thengnari bani maram aduna hairiba mafam sing asida lairiba state singi miyamda lengakna yengdiba miteng nongmagi piksilakpagum manghan phawhanba haibasi amatta ngapigani aphaba natte adubu center lengak asina awang nongpok South India amasung North India gi kari shukhandana Central India da hena miteng thamduna makoida tongzagadaba delimitation bill pass tawnaba thorangli haiki mahana makha taraduna nupi singi reservation bill gi matangdasu center laingakna delimitation yesinaduna khudong chaba launaba hotnari bill asi chahi ahungi mamangdagi mapung fana chana hannaba yarabani adubu chana handaba thamlaga delimitation da khudong chaba launaba thorangdi center laingakna nupi singi tasengna khanba tarabadi lairiba lok sabha gi seat ya ꯆꯥꯝꯃꯉꯥꯒ ꯅꯤꯐꯨ ꯑꯁꯤ ꯁꯔꯨꯛ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯂꯒ ꯁꯔꯨꯛ ꯑꯃ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛ ꯈꯥꯛꯇꯨꯅ ꯊꯝꯕ ꯌꯥꯏ ꯃꯗꯨꯗꯤ ꯅꯠꯇꯗꯅ ꯂꯣꯛ ꯁꯚꯥꯒꯤ ꯁꯤꯠ 750ꯗ ꯍꯦꯟꯒꯠꯍꯜꯂꯒ ꯁꯚꯥ ꯑꯁꯤꯕꯨ ꯆꯥꯏꯅꯥꯒꯤ ꯅꯦꯁꯅꯦꯜ ꯄꯤꯄꯜꯁ ꯀꯪꯒ꯭ꯔꯦꯁꯀ ꯃꯥꯟꯅꯕ ꯁꯚꯥ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯦ ꯍꯥꯏꯈꯤ
ꯗꯤꯃꯥꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ, ꯃꯍꯩꯔꯣꯏ ꯑꯃ ꯃꯩꯅ ꯆꯤꯡꯗꯨꯅ ꯁꯤꯔꯦ꯫ ꯅꯥꯒꯥꯂꯦꯟꯗꯒꯤ ꯗꯤꯃꯥꯄꯨꯔ ꯑꯃꯁꯨꯡ ꯑꯀꯣꯏꯕꯗ ꯉꯔꯥꯡ ꯂꯦꯞꯇꯅ ꯅꯣꯡ ꯆꯨꯕꯗꯒꯤ ꯗꯤꯃꯥꯄꯨꯔꯒꯤ ꯃꯐꯝ ꯀꯌꯥ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯦ꯫ ꯑꯁꯥꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯏꯁꯤꯡ ꯆꯥꯎꯗꯨꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯑꯣꯏ 100ꯔꯣꯝ ꯁꯤꯈꯤꯕ ꯑꯃꯁꯨꯡ ꯏꯁꯤꯡ ꯏꯆꯥꯎꯒꯤ ꯐꯤꯚꯝ ꯄꯥꯛ ꯍꯟꯊꯗꯕꯅ ꯃꯤꯌꯥꯝꯅ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯅꯔꯤꯉꯩ ꯗꯤꯃꯥꯄꯨꯔꯗ ꯑꯃꯨꯛ ꯏꯁꯤꯡ ꯆꯥꯎꯈꯠꯂꯛꯄ ꯑꯁꯤꯅ ꯍꯥꯟꯅ ꯏꯁꯤꯡ ꯆꯥꯎꯗꯨꯅ ꯂꯩꯕ ꯑꯁꯥꯝꯒꯤ ꯃꯐꯝꯁꯤꯡꯗ ꯌꯥꯝꯂꯕ ꯏꯁꯤꯡ ꯇꯛꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯄꯣꯛꯅꯔꯤ꯫ ꯆꯩꯔꯛꯁꯤꯗ ꯗꯤꯃꯥꯄꯨꯔꯒꯤ ꯗꯤꯐꯨꯐꯥꯔ ꯂꯩꯕ ꯏꯅꯥꯃꯣꯔ ꯂꯣꯡꯆꯥꯔ ꯀꯧꯕ ꯀꯣꯂꯦꯖꯇ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏ ꯑꯃ ꯏꯁꯤꯡ ꯏꯆꯥꯎ ꯃꯔꯛꯇ ꯃꯌꯨꯝꯗ ꯏꯟꯚꯔꯇꯔ ꯄ꯭ꯂꯒ ꯁꯠꯅꯕ ꯍꯣꯠꯅꯕꯗ ꯃꯩꯅ ꯆꯤꯡꯗꯨꯅ ꯁꯤꯈ꯭ꯔꯦ꯫ ꯗꯤꯃꯥꯄꯨꯔꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯍꯜꯂꯛꯄꯗꯒꯤ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯔꯦꯁꯄꯣꯟꯁ ꯐꯣꯔꯁꯅ ꯑꯉꯥꯡ 2 ꯑꯃꯁꯨꯡ ꯑꯍꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 9 ꯀꯟꯗꯨꯅ ꯁꯥꯐꯒꯗꯕ ꯃꯐꯝꯗ ꯊꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯔꯤꯚꯔ ꯕꯦꯟ ꯀꯣꯂꯣꯅꯤꯗ ꯂꯩꯕ ꯍꯣꯁꯇꯦꯜ ꯑꯃꯗꯁꯨ ꯈꯨꯗꯛꯀꯤ ꯏꯁꯤꯡ ꯏꯆꯥꯎ ꯑꯁꯤꯗ ꯊꯣꯛꯂꯛꯄ ꯅꯪꯍꯧꯗꯕ ꯃꯤꯑꯣꯏ 3 ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯀꯟꯕ ꯉꯝꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯤ꯫ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤꯗꯃꯛ ꯔꯦꯗ ꯐꯣꯔꯠꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝꯒꯤꯗꯃꯛ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯔꯦꯗ ꯐꯣꯔꯠꯇ ꯂꯩꯉꯥꯛꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜ 10,000, CCTV ꯀꯦꯃꯦꯔꯥ 1,000, ꯐꯦꯁꯤꯌꯦꯜ ꯔꯤꯀꯣꯒꯅꯤꯁꯟ ꯁꯤꯁꯇꯦꯝ ꯑꯃꯗꯤ ꯒꯥꯔꯤꯒꯤ ꯅꯝꯕꯔ ꯄ꯭ꯂꯦꯠ ꯗꯤꯛꯇꯦꯁꯟ ꯁꯤꯁꯇꯦꯝꯅꯆꯤꯡꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯈꯔꯁꯨ ꯍꯛꯆꯥꯡꯗ ꯀꯦꯃꯦꯔꯥ ꯊꯦꯠꯇꯨꯅ ꯃꯊꯧ ꯇꯧꯒꯗꯧꯔꯤ꯫ ꯗ꯭ꯔꯣꯟꯒꯤ ꯊ꯭ꯔꯦꯠ ꯃꯇꯝ ꯆꯥꯅ ꯈꯪꯗꯣꯛꯇꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯑꯦꯟꯇꯤ ꯗ꯭ꯔꯣꯟ ꯁꯤꯁꯇꯦꯝꯁꯨ ꯊꯧꯔꯥꯡ ꯇꯧꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯗꯦꯜꯂꯤ ꯄꯨꯂꯤꯁ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯅ ꯈꯨꯠꯁꯝꯅꯗꯨꯅ ꯔꯦꯗ ꯐꯣꯔꯠ ꯑꯃꯗꯤ ꯅ꯭ꯌꯨ ꯗꯦꯜꯂꯤꯒꯤ ꯑꯀꯣꯏꯕꯗ ꯇꯦꯔꯔ ꯑꯦꯇꯦꯛꯅꯆꯤꯡꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁꯦꯟꯇ꯭ꯔꯦꯜ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯑꯦꯖꯦꯟꯁꯤꯁꯤꯡꯅꯁꯨ ꯈꯨꯠꯁꯝꯅꯗꯨꯅ ꯀꯥꯎꯟꯇꯔ ꯇꯦꯔꯣꯔꯤꯖꯝ ꯑꯦꯛꯁꯔꯁꯥꯏꯖ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ꯫ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯒꯤ ꯊꯧꯔꯝꯗ ꯄꯤ.ꯑꯦꯝ. ꯃꯣꯗꯤꯅ ꯃꯤꯌꯥꯝꯗ ꯋꯥ ꯉꯥꯡꯒꯗꯧꯔꯤꯕ ꯑꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯕ ꯅꯠꯇꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯐꯝ ꯑꯃꯠꯇꯗ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤ ꯂꯧꯈꯠꯄꯅꯤ꯫ ꯊꯣꯛꯂꯛꯄ ꯌꯥꯕ ꯇꯦꯔꯔ ꯑꯦꯇꯦꯛ ꯑꯃꯗꯤ ꯍꯣꯁꯇꯦꯖ ꯁꯤꯅꯥꯔꯤꯑꯣꯅꯆꯤꯡꯕ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯅꯦꯜꯁꯤꯡ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯍꯧꯈ꯭ꯔꯦ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅ꯭ꯌꯨꯁ ꯄꯥꯊꯣꯛꯆꯔꯤ꯫ ꯏꯖꯔꯦꯜꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ 15-point ꯒꯥꯖꯥ ꯄꯤꯁ ꯄ꯭ꯂꯥꯟ ꯏꯀꯥꯏ ꯈꯨꯝꯅꯈꯤꯗ꯭ꯔꯦ, ꯒꯥꯖꯥꯗꯒꯤ ꯂꯥꯟꯃꯤ ꯂꯧꯊꯣꯛꯂꯣꯏ ꯍꯥꯏꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯅ ꯌꯨ.ꯑꯦꯁ. ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ 15-point ꯒꯥꯖꯥ ꯄꯤꯁ ꯄ꯭ꯂꯥꯟ ꯏꯀꯥꯏ ꯈꯨꯝꯅꯈꯤꯗꯕ ꯂꯣꯏꯅꯅ ꯍꯃꯥꯁ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡ ꯂꯧꯊꯣꯛꯈꯤꯔꯣꯏ ꯍꯥꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯄꯤ.ꯑꯦꯝ. ꯅꯦꯇꯥꯟꯌꯥꯍꯨꯅ ꯉꯁꯤ ꯄꯨꯊꯣꯛꯈꯤꯕ ꯋꯥꯐꯝ ꯑꯃꯗ ꯍꯃꯥꯁ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯑꯃꯁꯨꯡ ꯏꯖꯔꯦꯜ ꯂꯥꯟꯃꯤ ꯑꯃꯗꯤ ꯁꯤꯇꯤꯖꯦꯟꯁꯤꯡꯒꯤ ꯃꯊꯛꯇ ꯀꯤꯍꯟ ꯈꯪꯍꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕ
leptriba fauba Gazada leiriba Israel lanmi lauthokloi haina cabinet ki mifamda phongdokre PM Netanyahu na phongdokliba wafamsing asi US President Donald Trump na Gaza gi lan loishinaba hotnariba khongthangsida chauna singnaba ama oihele hairi Israel na Makhoigi aroiba fireb cabinet mifamda laukibaga loinana Israel lanmiga Gazaga thadokchingegi mamangda Hamas militant na khulai thadokadabani haiba achepa fireb laukibani haukiba thada US President Donald Trump na Israel amasung Hamas ki marakta thokliba ungkhatnaba asi loishinabagi khongthang amada Gaza peace plan makhada Israel amasung Hamas anina framework asi yanare haina phongdokibani Haukiba chahidagi Israel amasung Hamas ki marakta ceasefire thamnare haiba wafam President Trump na lauthokrabasu Gaza Israel lanmina nongmata kangdana mihat mipun gi thabaksing chathavagi changwang khalakli kumja English singaniga kunhumdoi gi October 3 ta Hamas militant singna Israel da landaduna laibak adugi micham kaya Hatringegi chahi kungi mamangda Hamas militant singa Gaza city bu lengakpagi thabak chathaduna lakhibani kumja English singaniga kunhumdoigi October 3 ki thodok aduna Israel amasung Hamas ki marakta chauna ungkhatna rakhibaga loinana Gaza da leiba Palestine sing mathakta Israel lamina mihat mipungi thabak sing leptana chathaduna lakhibani Iran na Strait of Hormuz hangdoknabagidamag demand taruk yawba conditions sing thamlakre. Iran gi makok thongba security ge official US ki mawong matau amasung Firepta ahongba laitriba fauba Strait of Hormuz makhata na thingzin khigani haina phongdokre US na Iran gi mathakta landaba leptuna Iran na demand tawriba sing mapung fahalabadi Strait of Hormuz kudakta hangdoknaba firep laure haina su Iran gi maikaidagi phongdorakre Iran na Supreme National Security Council gi secretary oiriba Mohammad Gongadarna Malemgi Jahaz Singna Chathok Chasin Tauriba Yamna Maru Eba Lambi Asi Hangdokchingegi Mamangda Washington na Makhoigi Mawong Matau Sing Hana Chumthokadabani Haiba Wafam Thamlaki Strait of Hormuz Hangdokpa Tarabadi Iran na Thamliba condition taruk Hana Ikai Khumnagadabani Haiba Wafam Luchingba Asina Phongdokpaga Loinana Iran ge Supreme Leader ge Mathakta US na Kihan Khanghan Kiba Thabak Lepa Iran amasung Mahakka Mapang Oiriba Laibak Singgi Mathakta US na tam chupagi oina landaba leppa Iralgi mathakta athingba thamliba sing handokpa Gulf region dagi US Navy amasung Air Force handokpa US na landaduna mangta hankraba Iralgi infrastructure sing compensation piba amadi Irangi fazinduna thamliba lantum sing thadokpa na chingba demand sing asi US na ikai khumnarabadi athingba thamliba Strait of Hormuz kodaktagi hangdokani haiba wafam su thamki nakal amaromda Iralgi Revolutionary Guards nasu Iral amasung Oman gi marakta yasinaba khaktana Hormuz state amo hanna hangdokloi yengnaba laibak ama oiriba US na makhoigi lanmi sing khongfam handok labadata amadi Iral na thamliba wafam sing yaraba matamdata Hormuz strait hangdokani haiki Aung San Suu Kyi thadoknaba Asian na taksin krabasu Myanmar na yakidre Fazinduna thamliba Democratic Luchingbi Aung San Suu Kyi thadoknaba Association of Southeast Asian Nation Asian na nahona na taksin krabasu military na saugatpa Myanmar lengak na ayaba pikidre
ASEAN गे हौजी चेयर ओइरिबा फिलीपींसना इंटरनेशनल कमिटी ऑफ रेड क्रॉस मिहुत अमना ओंग सान सुकीना उनखिबा अदु तरामना ओखिबगा लोइनना वारी वाताई सानबा अमसुंग अमुहन्ना थाजबा माहनख्रबा सिंगी मरक्ता अनौबा खोंथांगा लोइनना थाजनबा हंजिनहन्नबा खोंथांग सिंग लौखनबा तक्षिनबगा लोइनना म्यांमार लेंगाकना फाजिनदुना तमलिबा पॉलिटिकल डिग्निटी सिंगबु थादोकनबा तक्सिनखिबनी कुमजा इंग 2012 हौदुना ओंग सान सुकी लुचिंगबा मियामना खनबा लेंगा इंथुख्रबा मतुंगदा म्यांमार लानमीगी हानागी लुचिंगबा हौजिना लेबाकी प्रेसिडेंट ओइरबा मिन योंग हाइन म्यांमारदा लेंगाक पाइसिनखिबगा लोइनना पॉलिटिकल गी खुदोंचाबा लौनबगी थौरांग अमगा लोइनना एशियन गा अमुक हन्ना मरी फगतनबा होटनादुना लाखिबनी रीजनल ब्लॉक अमा ओरिबा एशियन ना कुमजा 2012 गी अप्रैल दगी हौदुना म्यांमारदा थोकलिबा लेबाक मनुंगी लान असि लोइसिनदुना इंग तप्पा हंजिलकनबगी खोंथांगदा मुक्नरिबा सिंगी मरक्ता वारी वाताई साननबा तक्सिनदुना लाखिबनी ब्लॉक असिना म्यांमार लेंगाकना फाजिनदुना तमलिबा डेमोक्रेटिक लुचिंगबी ओंग सान सुकी यावना अतोपा पॉलिटिकल प्रिजनरी सिंगा कंडीशन अमत यावदना थादोकनबा तक्सिनदुना लाखिबनी म्यांमार लेंगाकना पॉलिटिकल प्रिजनरी सिंग फाजिनदुना हेक थमखिबा मतम अदुदगी एशियन ब्लॉक के मकोक थोंगबा मिफम कयादा लेबाक अदुगी लुचिंगबा सिंग सरुक याहंदना लाखिबनी ओंग सान सुकी यावना पॉलिटिकल प्रिजनरी सिंग फाजिनदुना थमलिबा असि राइट ग्रुप सिंगनसु अकनबा मओंगदा यानिंगदबा फोंदोखिबनी मतंगसिदा नॉर्थ ईस्ट विंडोना संदोकचबा नुमिदांग वायरंगी मणिपुरी पाव लोइसिनजरे मिट यंग ताबिरिबा पुनमपु अमुका हन्ना खुरुमजरी।